mayam khurumjari 18th Lok Sabha gi result declare tawkhre adubu aihak mapung phana mai pakpadi ngamhaudre ngamdragasu aingonda yamna thajabiraga thadabirakiba vote lakh amaga lising kunthramnga something vote sing aingonda thajabibagi damakta Maheshwarna hanna khurumjari aduga aingonda thajabado kaidonungda mangan jaroi tasengna Maheshwar aigidi thabak tawgena changjarakpani thabak tawkhini tawsu tawri tawsi tawkhigani leptan tawgani adubu tawbagi journey sida tasengna haragadi mapandagi thong thinbana yaraktre ai manung changjage ko khut amana thinbai raktaba ai manung de changjage ko aduga changaga thabak to hena tawjage ko haibagi life ki journey amon thabak tawjage na changjabane ai di thabak ki ni tasengna politics haibase ai di my definition of politics is to do work aduna ai di adu khakta ni men oina aduna thabak tawbasida mapung phana thabak tawba ngamdabagi mapung phana thabak tawjage ko haibagi wakhalonda leijabane duna aingonda bot thadabirakiba mayam du soi thajaba mangan jaroi aduga thadaraktaba singsu ai nasana gyan ta jai nanaw gyan cha jai nanaw yambana gyan ta jai handaki haidi political gi khara maram leiba condition khara yadabagi mayam su dum leiramgani adagi di different opinions leiba mayam leiramgani ai respect tawjai tasengna haragadi ai di thabak tawgena changjabane duna aina thong mapandagi thinba khut amana thinba yaraktaba du khut ani je thillaga thong amta hangdoga manung changjage na ai tawjabane duda ai namaka manung da changbagi matamse kitang yaudriba male aduna tasengna dubu yaudragasu ai hanadagi henna energy laina thong hangdok raga changba bang amdragasu khut amana thilambadu khut ani chang thilakani kaigina hai matamda ai thabak sude lepcharoi aduga aina punamak ai damakta tawigi ba lok sabha gi ta kaino hai matamda ataina sudum masa masa gi angamba sai tawnaba ngatani adu ai gi oina haijarabada ai khoi gi oina haijarabada yamna free and fair election da haibadi ai sa haidi mayam akoi gi mandal group kai amta leiba natte ai khangjai leibiriba mayam aduna ai gi di worker hairaga worker natte ai gi di leibiriba nungsiba singsina angmangamba thakta nacha Maheshwar naw Maheshwar nayama Maheshwar mai pa aningbagi damakta chen gi ba ngaktane ai khangjai aduna masagi thamoi sengna haidi karimta leitana haidi mai pakta ba yade ko na chen bi gi ba adunabu ai 1,35,000 something phangba ngammi bane mayam do yarom-dragadi ngamam da basu yai haitare aduna mayam yam nungsina siam sengna thamoi sengna tawbibagi damakta su yam thagachai aduga nacha Maheshwar naw Maheshwar nayama Maheshwar kaidunung da thabak lepoi thabak leptana thabak changchangani aigi thong thinbagi thabak leptana thingani thong nama thinbado ani khut ani changan thilakani ka manungda changbadudi matam kitang yaudribra haibagi orambasu yai ishorna mapuna mapam chana piraga adubu thabak oina pangthokjagani mapanda leire thabak tawgani ka mapanda leire thabak tawgani ka manungda change dam thabak tawgani ai thabak na taksage na khanjaba mi amani ai amang ngangnara khotnaraga tawbasu ai kya pamjade aduna ai main motive ti thabak tawba adugo jiksu leibiriba mayam ai mai pakpasing dai leibiriba mayam da su ai mayam punamak ta su dum punamak haijari punamak afanaba tawba ngatani aduna mayam gi interest ta mayam gi thajaba se mangan bidaba mayam pulap pun minaraga haidi amatoina koi manipur hoji wari basi waba yaba warabane kuirabane sigi solution phangdabagi damaktene mayamna chongthoknare iba mayamse ai samaksu chongthokhibasu waba yaba ware ko haibagi kaman no changa kamta okhaijage ko hana chongthorakhibani aduna wa aduna sigi solution se porak pangam na bon aminasi amata oina punjalaga sol mayamna ingonda thajaba aduki matik laiki leisu leiri aduna sigi thajaba ke donung mangan jaroi ai thabak leptana tawjarakani aduna tasengna haragadi ai gi damakta tawkhiba chen khiba haidi ai tasengna ai khangnadabida ai sa khangdana ai gi damakta tawgiba ngatani ai sa khangdabida chenba ai sa khangdabida chelaga mai pa aningbagi damakta chelaga senga tawjagiba ngaktani haitare aduna mayam taseng Maheshwarna phajana khangjai aduna mayam punamak manipur leiba mayam punamak prajada haijari khurumjari Maheshwarna nacha Maheshwar hena thabak torakani khut ama thilambado khut ani thilaga thong thilaga thabak ta solution porakna bhona jagani hoi power ma paidraga su ka manung da changma ngamdraga su thabak oina taksarakani aduna Maheshwar gi energy hena hengalaga thabak hana dagi hena tawjarakani na mayam haijari mayam punamak khurumjari